situ kani atin itu sih lollipop yang tharam sila itu sila lagi tuh asal nasu tuh si jaga aja si aku canggur apa nih si kani atin nih si kani yang mana orang meh macam apa aku ini tuh sama macam lagi yang tertua lagi aku yang jenis kau yang mati sinau jenis yang kita itu si lok terima tani kau tuh si lok terima tani ya apa sih jauh deh lok tuh ya deh apa kau si yang ada ke kau yang ni mungkin lak pada ni lambi tu lak pada tinggal yang tak jauh deh si kaya hau juga ada kau 왜 타박 라고 생각해 보니까 si lambi matay dani ko si lambi matay dani lambi asre ito si ko na lai mai si to lok ko yara bane mo lo andai gini adu ko thena me lok ko yara ba ya heta chare Kiela le itu, kiela le itu, kiela le itu, solo kiela itu. Pada tiap songi ama ada itu red nung ada lagi lain dari red nung atau itu, ada mungkin kani ini itu konsumsi dulu. Saya hidup selama saja, jadi masalah sudah dulu selama. Itu mungkin karena yang di pang thảo ra nên mới giờ hâu ngâm được vậy xin nào tăng hùng đi lâm thì cũng mới thải chứ cái hâu chứ cả anh tôi ghi lắc ta in xin directly Ikai Kumnanjari B. Srimati A. Sarda Devi, State President BJP Manipur to felicitate Topnap Kidamakta Agi Ije Sanika Pungulum na Hangachun. Beautiful state, Honorable State President of the BJP, Barot Sin Batunga. Tungan-tungan na mapansinda asi umbang as International Women's Day ipangto iba programa sida haurak liba adu uba youth kuding mag apama youth tama barot asimu bigsit barat na mapurak na mahwana bada isa-isa gi areba angamba puna magputok tana wana binanami damakta ay nayaki site gi api tawjari ama dito dokendok na apama barot tama purak na mahwana bada isa gi dai do contribution tawbiyo hajaraga puna mapupun Manipur gi rang sina suwan krab lamdam sigi imai ben isi isel singi awaba sing khajitang wera basu koknana ba hantagi bazi rishita nupi singi oina lupa crore sa hungu yang khai hamli nupi lak 3.5 na kan ba phanglagani haiba Chief Minister Khemsana phongdokri Iran laikha tana mangta khrabri Turkey gi President Khalifa Erdogan Arab tagi Africa laibak phawbu mapung phana control tobungam khragani Iran laikha tana mangta khrabdi Turkey gi President Khalifa Erdogan Arab tagi Africa laibak phawba mapung phana control tobungam khragani haina experts la phondorokli
Turkey hausa hausa Iran oiba phibam yamna mikupna humsingna nakanda leptuna yengduna leiri lana sida karigumba Iran sathina mang takpa tholabadi Turkey gi oinati yamna nungaiba ma oiragani maramdi Middle East sathariba geopolitics asigi matungina Iran lekha takrabadi Turkey na Middle East da leibak sinda control tawpa ngamba khakta natana makhoiga lamba pa pinaba Middle East housing waki oina leba amatta leitri habi beyond the ideological phungdorpigi report amagi matungina Muslim border am oiriba Iran yeknaba leibak US amadi Israel na Pakistan landari basida mateng pangbagi mahutta tumina yengdun lairi maming tagi wana US amadi Israel na Iran na hauzik landari basi international law gi matungina aran thawong ni hainati Turkey gi maikidi gi phungdokre adumapu US amadi Israel na Iran landari basi yenglaga thamoi nungdari Turkey na haraujari Iran na Middle East matik mayai leiba am oiduna haukiba sei kayamrom si hai humduna panduna lakibane Iran bu sogatpa khulai paiba matik mayai leiraba larhlup kya masu leiri adubo mamang sei kharada Israel na landa aduna Iran na support tawramba lalhulup sing adubu su mapangal sonthan khrabane asigumba tanja si Turkey gi president Khalifa Erdogan na soidana launaba honarakani hairina su paus da makhatari Iran khud handuna misal kapsilakpadigi US ki military base kungatre romda Pakistan ama anda thokri Iran khud handuna misal kapsilakpadigi Middle East ki manungsanba lewak mapalomda lebe US ki military base kungatre romda Pakistan ama anda thokri China gi analyzing na phungdorapagi matungina Cold War gi matungda America gi oina landa khwaidi ki sound ama ata thopa si handak Iran ga sonari lana sin oiri panbaya badi Middle East da US ki lan milising yang khairom deploy tawduna lairi hari amarom dana US na Iran gi missile factory sing da bomber plane B2 season duna pound dising ani rumba bom thadakhiba operation epic fury gi attack da Iran khut halakpada ahum sikhi US na Iran gi missile factory da bomber plane B2 season aduna pound lising ani romlum bom thadakre hari amarom dana US na hauji haukiba operation epic fury hani mingthonduna Iran sathari bete gishidi Iran khut handuna satharkiba missile attack da US ki lanmi ahum sikre manga mana sathina aso open kren su report tawnarakli Ukhrul district ki sina kaithel la tangkhul singna log suring ni ko ki militant sina nomai kapthorakri Naga volunteers na khut hanbadagi nakan ani da khut thoknarakre hairiba thawdo si ngarang thulpung ani makhai mu tab matam na thokibani paw man hairibana matam asida sina kaithal da lopham da log suduna leiringai khurai matik sana paiba ki militant sina nomai kapthorokibani nomai kapthorakpadigi lopham aduna thabak suriba madi khulgi khunja sing sapagataba mafam singda shenakhi adubu thoidokpa asu open nanghobagi pawtiliti thawdo du Kangbadagi Naga volunteers sing sangsilaktuna Hoki militants sing na khut hanbadagi nakalani gi marakta pungkhwai mu hena kuthona ki heri aso apan gi pawti lai tri